ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯀꯩꯁꯨꯝꯁꯪꯗ ꯂꯥꯏꯖꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗꯅ ꯏꯃꯥ, ꯊꯣꯏꯕꯤꯅ ꯑꯩ ꯀꯣꯏꯀꯧ ꯀꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯏꯃꯥ? ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯅꯣꯕ? ꯑꯣ ꯈꯪꯗꯦ ꯅꯁꯥ ꯌꯥꯅꯕ ꯉꯥꯡꯅꯖꯧ꯫ ꯅꯪꯕꯨ ꯑꯉꯥꯡꯂꯣ? ꯑꯩꯅ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯁꯤ ꯏꯃꯥ꯫ ꯌꯥꯎ ꯍꯥꯏꯔꯣ ꯌꯥꯅꯣ ꯍꯥꯏꯔꯣ? ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯂꯣꯟꯅꯕ ꯅꯣꯡꯌꯥꯏꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯇꯥꯅꯔꯤ꯫ ꯑꯣ ꯈꯪꯗꯦ ꯅꯪꯅ ꯄꯥꯝꯃꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ, ꯅꯪꯅ ꯄꯥꯝꯗ꯭ꯔꯦ ꯅꯪꯅ ꯇꯣꯛꯀꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯤ ꯁꯛꯈꯪꯅꯗꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯅꯊꯃꯣꯏ ꯄꯤꯒꯅꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯂꯨꯕꯅꯤ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯗꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ꯫ ꯃꯗꯨꯗ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯍꯣꯏ ꯐꯔꯦ ꯏꯃꯥ, ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯎꯔꯒꯦ꯫ ꯑꯃꯨꯛꯇꯪ ꯎꯅꯔꯨꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗꯣꯛꯎꯔꯒꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯎꯅꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯥ ꯊꯕꯥꯒ ꯂꯣꯏꯅꯅ꯫ ꯇꯥ ꯊꯕꯥꯒ ꯂꯣꯏꯅꯅ ꯈꯨꯂꯣꯟꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯤ ꯂꯥꯏꯖꯤꯡ꯫ ꯑꯁ ꯊꯕꯥ, ꯑꯩ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯉꯦꯕ, ꯑꯩ ꯌꯥꯝ ꯇꯜꯂꯦꯀꯣ, ꯆꯠꯂꯁꯤꯔꯥ? ꯑꯁ ꯇꯜꯂꯨꯅꯨꯍꯦ ꯏꯕꯦꯝꯃ, ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ, ꯅꯪ ꯃꯁꯛꯇꯨ ꯎꯔꯗꯤ ꯉꯥꯎꯗꯣꯔꯤꯕꯅꯤ꯫ ꯃꯇꯥ ꯊꯕꯥꯒꯤ ꯐꯩꯖꯜꯂꯛꯂꯤꯕ ꯀꯥꯔꯟꯗꯨꯗ ꯀꯩꯅꯣ ꯏꯇꯥ ꯊꯕꯥ, ꯃꯁꯛ ꯐꯖꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ? ꯑꯣ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨꯁꯦ, ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ, ꯅꯪ ꯌꯦꯡꯉꯒ ꯈꯪꯅꯤ꯫ ꯑꯁꯦꯡꯕꯃꯛꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯄꯥ ꯃꯥꯅ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯗꯣ ꯉꯁꯤꯗꯤ ꯂꯥꯏꯖꯤꯡꯒꯤ ꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯍꯦꯛ ꯂꯦꯞꯂꯔꯕꯗ ꯍꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯏꯖꯤꯡ꯫ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡꯗ꯫ ꯃꯤꯡꯗꯨꯕꯨ ꯂꯥꯏꯖꯤꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ? ꯏꯀꯥꯏꯅ ꯂꯦꯞꯂꯝꯕ ꯂꯥꯏꯖꯤꯡꯗꯨ ꯍꯟꯗꯛꯀꯤ ꯋꯥꯍꯪꯗꯨꯗ ꯐꯠ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯒꯤ ꯆꯍꯤ ꯍꯪꯅꯗꯤꯌꯦ꯫ ꯂꯥꯏꯖꯤꯡꯒꯤ ꯋꯥꯐꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯨꯔꯥꯛꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯑꯗꯣ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯂꯝꯃꯅꯤ ꯏꯆꯜꯅ꯫ ꯏꯆꯜ ꯀꯥꯏꯅꯒ, ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯐꯠ ꯂꯥꯎꯅ ꯍꯪꯂꯨꯏ ꯂꯥꯏꯖꯤꯡꯁꯨ꯫ ꯑꯩꯈꯣꯏ ꯑꯗꯨꯗꯁꯨ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯆꯍꯤ ꯍꯪꯕ ꯆꯠꯅꯗꯤꯌꯦ, ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯅꯗꯤꯌꯦ꯫ ꯂꯥꯏꯖꯤꯡ ꯋꯥꯈꯜ ꯑꯣꯏꯍꯧꯗꯗꯅ ꯍꯥꯏꯈꯤꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯤꯡꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯅꯤ ꯈꯜꯂꯗꯨꯅ ꯅꯣꯡꯌꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ꯫ ꯅꯪꯗꯤ ꯑꯗꯨꯛ ꯀꯨꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯔꯤꯕ? ꯑꯁ ꯃꯥꯟꯕ꯭ꯔꯣ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕꯁꯤꯗ ꯊꯥꯖꯔꯤꯗꯨꯕꯣ? 30ꯃꯨꯛ ꯆꯪꯈꯠꯂꯛꯑꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ, ꯁꯨꯕ ꯅꯠꯇ꯭ꯔꯤꯗ꯫ ꯌꯥꯝ ꯐꯩꯌꯦ, ꯑꯩꯁꯨ ꯆꯍꯤ 22ꯗ ꯉꯥꯏꯔꯤꯗ꯫ ꯑꯣ ꯑꯗꯨꯗꯤ ꯌꯥꯅꯔꯦꯀꯣ? ꯀꯩꯕꯣ? ꯁꯤꯁꯦ ꯂꯧꯁꯦ ꯄꯥꯝꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯣꯝꯕꯤꯔꯩ ꯅꯥꯆꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯂꯤ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯅꯥꯆꯣꯝꯒꯤ ꯑꯥꯔꯊ ꯄꯨꯝꯅꯃꯛ ꯍꯥꯟꯅꯅ ꯈꯪꯂꯕ ꯂꯥꯏꯖꯤꯡꯅ ꯐꯠ ꯂꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯣꯡꯌꯥꯏ ꯇꯞꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄꯥꯝꯗ꯭ꯔꯕꯣ? ꯂꯧꯔꯔꯣꯏ ꯈꯜꯂꯕꯣ? ꯑꯩꯅ ꯉꯁꯤ ꯄꯤꯖꯔꯤꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯁꯤꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯛꯅꯨꯡ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯔꯝ ꯍꯪꯂꯔꯣꯏ ꯈꯜꯂꯦ꯫ ꯅꯣꯡꯌꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯗꯤ ꯃꯤꯅꯝꯕ ꯃꯥꯏꯊꯣꯡ ꯌꯥꯎꯗ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯁꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯄꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯥꯏꯖꯤꯡ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯂꯧꯁꯤꯟ ꯊꯃꯣꯏꯅꯨꯡꯗ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯂꯥꯠꯆꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯝꯗꯅ ꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ, ꯏꯌꯥꯝꯕꯨꯡ ꯅꯣꯡꯌꯥꯏꯕꯨ ꯁꯦꯟꯅꯕ ꯃꯥꯏꯕꯨꯡ ꯑꯊꯣꯝꯕꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯏꯅꯦ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯀꯞꯂꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯅꯦꯝꯕꯦꯝꯃ ꯇꯣꯅꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦꯒꯤ ꯂꯥꯏꯖ,
ꯏꯅꯦꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯏꯅꯦꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯏꯅꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯆꯨ ꯃꯃꯦꯟ ꯂꯩꯇꯕ ꯃꯍꯥꯎ ꯃꯊꯨꯝ ꯈꯪꯗꯕ ꯁꯛꯂꯣꯟ ꯑꯃꯒꯨꯝ ꯏꯁꯤꯡꯒꯤ ꯃꯆꯨꯒꯨꯝ ꯅꯪꯕꯨ ꯏꯅꯦꯅ ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯁꯛꯂꯣꯟ ꯌꯥꯝꯃꯣ ꯂꯥꯏꯖ, ꯏꯅꯦꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯔꯕ ꯏꯃꯧꯒꯤ ꯁꯛꯇꯝꯕꯨ ꯇꯥꯗꯨꯅ ꯂꯩꯔꯤꯌꯦ ꯉꯁꯤꯁꯨ꯫ ꯃꯤꯅ ꯑꯗꯨ ꯍꯥꯏ, ꯃꯥꯅ ꯑꯗꯨ ꯇꯧꯏ, ꯏꯅꯦꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯅꯪ ꯉꯝꯅꯕ ꯊꯦꯡꯅꯒꯗꯕꯅꯦ꯫ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯁꯦꯡꯂꯕ ꯏꯃꯧꯒꯤ ꯊꯃꯣꯏꯗ ꯃꯆꯨ ꯀꯌꯥꯒꯤ ꯁꯛꯇꯝ ꯁꯪꯖꯤꯟꯗꯨꯅ ꯅꯪꯒꯤ ꯃꯆꯨ ꯑꯣꯜꯂꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ꯫ ꯏꯅꯦꯒꯤ ꯑꯍꯩꯕ ꯖꯒꯣꯏ ꯄꯨꯝꯕ ꯏꯃꯧꯗ ꯇꯝꯕꯤꯗꯨꯅ ꯅꯪꯒꯤ ꯑꯁꯥꯗ ꯏꯅꯦ ꯍꯤꯡꯂꯤꯕꯅꯦ꯫ ꯑꯉꯝꯕ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯂꯩꯇꯦ, ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯒꯤ ꯄꯥꯎꯃꯤ ꯋꯥꯠꯇꯦ, ꯏꯅꯦ ꯏꯃꯧꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯋꯥ ꯏꯅꯦ ꯅꯥꯏꯍꯟꯒꯨꯝꯁꯤ ꯏꯅꯦꯒꯤ ꯂꯥꯏꯖ꯫ ꯃꯅꯤ ꯃꯃꯧꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯅꯤꯒꯤ ꯃꯐꯝꯗꯒꯤ ꯇꯣꯏꯅ ꯇꯥꯔꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯅꯦꯗ ꯌꯦꯡꯂꯔꯤ꯫ ꯋꯥꯍꯪ ꯀꯌꯥꯅ ꯌꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯅꯦ ꯏꯕꯦꯝꯃ ꯇꯣꯅꯨꯅ ꯄꯤꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ "ꯑꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯖꯒꯣꯏ ꯁꯥꯕꯤ ꯑꯔꯤ ꯑꯅꯧ ꯂꯩꯕ꯭ꯔꯣ? ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯂꯩꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯨꯅꯦ, ꯑꯉꯝꯕꯁꯤꯡꯅ ꯀꯧꯔꯛꯏꯁꯦ ꯇꯥꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯀꯔꯦꯝꯅꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯑꯉꯝꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯊꯣꯛꯇ ꯃꯆꯤꯟ ꯃꯦꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯅꯤ ꯃꯃꯧꯗꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯌꯥꯏ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨ ꯅꯥꯊꯩꯔꯝꯂꯒ ꯑꯇꯣꯞꯄ ꯈꯨꯜꯂꯣꯟꯅꯕ ꯀꯅꯥꯕꯨ ꯌꯦꯡꯂꯤꯕꯁꯤ ꯑꯩꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯈꯨꯜꯂꯣꯟꯅꯕ ꯈꯨꯜ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ꯫ "ꯏꯇꯥꯎ, ꯁꯒꯣꯜ ꯇꯣꯡꯕꯁꯤꯡꯁꯦ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗ ꯂꯥꯏꯖꯤꯡ ꯀꯣꯏꯕ ꯂꯥꯛꯄꯅꯦ ꯍꯥꯏꯅꯩꯌꯦ ꯏꯇꯥꯎ꯫ ꯂꯥꯏꯖꯤꯡꯕꯨ ꯈꯣꯏꯗꯥꯖꯕ ꯊꯣꯏꯕꯅ ꯑꯋꯣꯏꯕꯩ ꯑꯣꯏꯕꯖꯥꯠꯂꯣ ꯏꯇꯥꯎ?" "ꯑꯁꯦꯡꯕꯅꯦ ꯏꯇꯥꯎ, ꯍꯥꯏꯌꯦꯃꯤ ꯏꯇꯥꯎ ꯅꯪꯕꯣ꯫ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒ ꯏꯇꯥꯎ ꯁꯥꯟꯅꯁꯤ ꯏꯇꯥꯎ, ꯃꯈꯣꯏꯕꯨ ꯈꯥꯝꯃꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯏꯇꯥꯎ, ꯑꯁꯤꯒꯤ ꯁꯒꯣꯜ ꯊꯧꯕ ꯑꯋꯥꯡꯕ ꯅꯨꯄꯥꯁꯦ ꯃꯊꯟꯇ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯋꯦ." ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯁꯒꯣꯜ ꯊꯧꯕ ꯏꯇꯥꯎꯋꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯅꯣꯡꯌꯥꯏꯕꯨ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯇꯥ ꯁꯃꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯈꯣꯏ ꯈꯨꯜꯂꯣꯟꯅꯕꯅꯦ." "ꯑꯧ ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯨꯜꯂꯣꯟꯅꯕꯅꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯁꯨ ꯇꯥꯏꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯨꯜꯁꯤꯒꯤ ꯅꯍꯥ ꯉꯥꯛꯇꯅꯦ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯦꯅ ꯏꯇꯥꯎꯁꯤꯡꯕꯨ ꯈꯥꯝꯖꯕꯅꯦ." "ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯇꯥꯎ, ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ, ꯉꯁꯤꯗꯒꯤ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯕꯅꯤꯀꯣ ꯏꯇꯥꯎ." ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯇꯣꯂꯃꯨ ꯑꯃꯁꯨꯡ ꯊꯣꯏꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ "ꯑꯩ ꯉꯝꯂꯣꯏ ꯏꯅꯦ, ꯑꯩ ꯃꯥꯕꯨ ꯄꯥꯝꯗꯤꯌꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯏꯅꯦ, ꯑꯩ ꯉꯝꯂꯣꯏ." ꯃꯅꯦ ꯏꯕꯦꯝꯃ ꯇꯣꯅꯨꯅ "ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯅꯪ ꯑꯉꯝꯕ ꯋꯥꯡꯄꯨꯔꯦꯜꯒꯤ ꯆꯩꯔꯥꯛꯄꯨ ꯀꯤꯗꯕꯔꯣ?" ꯑꯃꯨꯛꯁꯨ ꯈꯔ ꯇꯞꯊꯅ ꯃꯅꯦ ꯏꯕꯦꯝꯃ ꯇꯣꯅꯨꯅ "ꯑꯉꯝꯕꯅ ꯅꯠꯇ ꯑꯣꯏꯗ ꯇꯧꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯑꯣ ꯏꯅꯦꯒꯤ ꯂꯥꯏꯖ, ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯧꯑꯣ꯫ ꯅꯪ ꯀꯔꯤꯒꯤ ꯉꯝꯗꯦ? ꯅꯃꯥꯏ ꯂꯩꯗꯨꯅ ꯅꯪ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ?" ꯃꯅꯦ ꯀꯞꯅ ꯀꯞꯅ ꯑꯃꯨꯛꯁꯨ "ꯀꯅꯥ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯖꯕ ꯇꯥꯕꯅꯤ ꯏꯅꯦꯒꯤ ꯂꯥꯏꯖ꯫ ꯍꯥꯏꯖꯗꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯛ ꯅꯣꯟꯖꯕ ꯇꯥꯕꯅꯦ, ꯑꯗꯨꯃꯛ ꯍꯥꯏꯖꯕ ꯇꯥꯕꯅꯦ꯫ ꯅꯪ ꯅꯣꯡꯌꯥꯏꯕꯨ ꯅꯨꯡꯁꯤꯕ ꯇꯝꯃꯣ, ꯑꯔꯥꯟꯕ ꯌꯥꯎꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯏꯅꯦꯅ ꯃꯨꯟꯅ ꯈꯪꯉꯦ꯫ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯑꯣ ꯏꯅꯦꯒꯤ ꯏꯕꯦꯝꯃ." ꯃꯅꯤꯅ ꯇꯧꯔꯤꯕ ꯙꯝꯀꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯅꯨꯡꯁꯤꯕꯗ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ ꯀꯔꯝꯕ ꯂꯥꯜꯂꯣꯡꯒꯤꯗꯃꯛ ꯂꯥꯏꯖꯤꯡ ꯑꯃꯗꯤ ꯂꯥꯏꯖ ꯀꯝꯗꯧꯒꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯨꯡ ꯈꯔ ꯆꯠꯈ꯭ꯔꯕꯗ
ꯂꯥꯏꯖꯤꯡꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯤꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏꯖꯤꯡꯒꯤ ꯈꯣꯏꯖꯤ-ꯈꯥꯗ ꯅꯋꯥ ꯑꯃ ꯃꯤꯇꯝꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯅꯤꯡꯕꯨ ꯉꯥꯡꯅꯔꯛꯄ ꯍꯧꯔꯛꯈꯤ꯫ "ꯑꯣ ꯁꯈꯤ, ꯃꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯗꯣ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯂꯧꯕꯤꯗꯣꯔꯤꯕ꯭ꯔꯕ?" "ꯈꯪꯗꯦꯗ, ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯇꯥꯟꯊꯣꯛꯂꯅꯤ ꯍꯥꯏꯅꯔꯕꯅꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯃꯦꯂꯩ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯇꯥꯟꯗꯣꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯆꯩ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯃꯃꯥ ꯃꯦꯂꯩ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯆꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯤ ꯆꯦꯜꯂꯛꯂꯤ꯫ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯂꯥꯏꯖꯤꯡꯕꯨ ꯃꯃꯥ ꯃꯦꯂꯩꯅ ꯍꯥꯠꯇꯦ ꯍꯥꯏꯕꯗꯃꯛ ꯈꯛꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯅꯕꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯝꯆꯠ ꯑꯣꯏꯔꯝꯃꯤ꯫ "ꯍꯦ, ꯇꯧꯉꯝꯕꯤ ꯏꯀꯥꯏꯗꯕꯤ, ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯁꯦ? ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯄꯨꯔꯨ ꯈꯨꯝꯍꯟꯕ, ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ, ꯅꯪꯗ ꯁꯤꯈ꯭ꯔꯣ!" ꯍꯤꯛꯅ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯃꯦꯂꯩ ꯃꯈꯥꯗ ꯐꯝꯊꯗꯨꯅ꯫ "ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯃꯥꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯂꯪꯖꯈꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯡꯉꯝꯂꯔꯣꯏꯗꯕ ꯑꯋꯥ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯏꯃꯥꯗ ꯐꯪꯍꯟꯕꯅꯣ?" ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯁꯨ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯈꯨꯔꯨꯝꯂꯔꯤ꯫ "ꯏꯃꯥ, ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯃꯥ, ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯏꯃꯥ, ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯃꯥ, ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯏꯃꯥ." ꯃꯃꯥ ꯃꯦꯂꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ, ꯅꯝꯊꯥꯛꯀꯤ ꯁꯤꯟꯊꯒꯅꯨ, ꯅꯇꯥ ꯇꯧꯒꯅꯨ!" ꯑꯃꯨꯛꯁꯨ ꯈꯔ ꯐꯤꯡꯂꯞ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯅꯤꯛꯏ꯫ "ꯀꯔꯤ, ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕ ꯂꯩꯁꯥꯅ ꯅꯆꯥ ꯄꯣꯛꯅꯕ꯭ꯔꯅꯦꯍꯦ?" ꯑꯁꯨꯝꯅ ꯄꯦꯟꯗꯕꯅ ꯌꯣꯝꯂꯕ ꯃꯃꯥ ꯃꯦꯂꯩꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯕꯨ ꯆꯩꯔꯤ ꯉꯥꯡꯂꯤ ꯐꯨꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡꯗꯤ ꯑꯆꯦꯠꯄ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯅꯣꯡꯌꯥꯏꯕꯨ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤ ꯉꯁꯤꯁꯨ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯆꯥꯅꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯄꯣꯞ ꯇꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯂꯤ ꯂꯥꯏꯖꯤꯡꯒꯤ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ꯫ "ꯊꯣꯡ ꯍꯥꯡꯉꯣ ꯂꯥꯏꯖꯤꯡ, ꯊꯣꯡ ꯍꯥꯡꯉꯣ, ꯁꯦ ꯇꯥꯕ꯭ꯔꯣ? ꯊꯣꯡꯖꯥꯎꯁꯦ ꯍꯥꯡꯉꯛꯑꯣ ꯂꯥꯏꯖꯤꯡ!" ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯂꯤꯕꯤ ꯂꯥꯏꯖꯤꯡ ꯑꯗꯨꯃꯛ ꯀꯧꯔꯛꯄꯒ ꯇꯥꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯅꯤꯅꯦ, ꯅꯠꯇꯦ, ꯊꯕꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯏꯇꯥ ꯊꯕꯥꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕ?" ꯂꯥꯏꯖꯤꯡ ꯇꯞꯅ ꯃꯈꯣꯡꯗꯨ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯊꯤꯜꯂꯛꯂꯤꯕ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯂꯥꯏꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯄꯥꯟꯂꯣꯝꯗ꯫ ꯊꯕꯥ ꯃꯃꯥꯏ ꯇꯪꯈꯥꯏ ꯈꯨꯝꯗꯨꯅ ꯂꯥꯏꯖꯤꯡꯗ ꯍꯥꯏꯔꯔꯤ꯫ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯥꯏꯖꯤꯡꯗ ꯊꯕꯥꯅ, "ꯂꯥꯏꯖꯤꯡ, ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯍꯥꯏꯅꯍꯧꯔꯦ꯫ ꯑꯩꯉꯣꯟꯗ ꯇꯥ ꯇꯣꯂꯝꯕꯨꯅ ꯇꯝꯂꯛꯄꯅꯦ꯫ ꯂꯥꯛꯑꯣ, ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯏꯖꯤꯡ, ꯍꯧꯒꯠꯂꯣ!" ꯊꯕꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯂꯥꯏꯖꯤꯡ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯕꯅꯤ꯫ "ꯂꯥꯏꯖꯤꯡ, ꯍꯧꯒꯠꯂꯨꯁꯦ!" ꯐꯨꯝꯕꯪꯅꯔꯕ ꯂꯥꯏꯖꯤꯡ ꯊꯕꯥꯅ ꯆꯤꯡꯈꯠꯂꯤꯕꯗꯨ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯊꯕꯥꯅ ꯐꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ꯫ "ꯂꯥꯏꯖꯤꯡ, ꯁꯦ, ꯅꯪ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯑꯣ!" ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯃꯦꯂꯩꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯔꯤ ꯂꯥꯏꯖꯤꯡꯒꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯦꯂꯩꯁꯨ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯗꯕ, ꯑꯍꯤꯡ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯕ ꯋꯥꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗ ꯉꯁꯥꯏ ꯑꯃꯗꯒꯤ ꯂꯥꯏꯖꯤꯡꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯃꯥ ꯃꯦꯂꯩꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯦꯂꯩ ꯃꯄꯤ ꯏꯔꯥꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯍꯥꯏꯌꯨ, ꯏꯗꯣꯝꯆꯥꯒꯤ ꯊꯕꯥ, ꯀꯔꯤꯅꯣ ꯍꯥꯏꯌꯨ!" ꯀꯥꯇꯨꯛ ꯀꯥꯔꯟꯗ ꯉꯥꯡꯖꯔꯒꯗ ꯅꯨꯡꯉꯥꯏꯖꯕ ꯊꯕꯥꯗꯨ ꯉꯁꯤꯗꯤ ꯑꯋꯣꯏꯕ ꯇꯥꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯂꯔꯤ꯫ "ꯏꯗꯣꯝꯆꯥ, ꯃꯦꯂꯩꯕꯨ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯋꯥ ꯂꯣꯏꯁꯤꯟꯅꯍꯧꯔꯦ ꯍꯥꯏꯌꯦ." ꯅꯤꯡꯕꯨ ꯇꯥꯗꯨꯅꯇ ꯂꯩꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯕꯗ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫
ꯃꯃꯥ ꯃꯦꯂꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯂꯪꯂꯥ ꯑꯗꯨ ꯇꯠꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯕꯥꯅ ꯅꯠꯇꯦ ꯏꯗꯣꯝꯆꯥ, ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯨꯝꯖꯤꯜꯂꯛꯂꯒꯅꯤ. ꯂꯥꯛꯑꯣ ꯂꯥꯏꯖꯤꯡ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ. ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯂꯥꯏꯖꯤꯡ. ꯑꯁꯨꯝꯅ ꯊꯕꯥꯅ ꯑꯀꯤꯕ ꯋꯥꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕꯗ ꯃꯈꯨꯠ ꯀꯟꯊꯣꯛꯇꯨꯅ ꯂꯥꯏꯖꯤꯡꯅ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯏ. ꯉꯥꯏꯈꯣ ꯊꯕꯥ, ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ. ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯕꯥ. ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ. ꯑꯩ ꯆꯠꯂꯣꯏꯌꯦ ꯊꯕꯥ. ꯑꯩ ꯏꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯑꯩ ꯁꯤꯖꯔꯒꯦ ꯃꯐꯝꯁꯤꯗ. ꯑꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯊꯕꯥ. ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯃꯦꯂꯩ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯆꯥꯝꯃꯔꯛ ꯍꯟꯅ ꯂꯥꯜꯂꯕꯁꯨ ꯆꯥꯝꯃꯔꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯥꯜꯂꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯤꯡꯁꯥꯄꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯈꯤꯗꯨꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ? ꯑꯩ ꯅꯪꯕు ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯄꯨꯟꯗꯨꯅ ꯅꯪꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯑꯩ ꯄꯥꯝꯗꯦ. ꯃꯃꯥ ꯑꯣꯏꯅ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯄ ꯄꯥꯝꯗꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. ꯆꯠꯈ꯭ꯔꯣ. ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪ ꯅꯁꯥꯅ ꯂꯦꯞꯆꯈꯣ. ꯅꯪꯅ ꯅꯨꯡꯉꯥꯏꯖꯅꯤ ꯈꯟꯈꯤꯕ, ꯅꯈꯨꯠꯇꯨꯅ ꯁꯦꯝꯖꯈꯤꯕ ꯄꯥꯎꯒꯤ ꯂꯝꯕꯤꯗꯨꯗ ꯅꯪꯕꯨ ꯂꯝꯖꯤꯜꯂꯝꯕ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯁꯦꯝꯖꯈꯣ ꯅꯊꯟꯇ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯔꯣ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ. ꯆꯠꯈ꯭ꯔꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯂꯩꯒꯅꯣ. ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯈꯤ ꯃꯃꯥ ꯃꯦꯂꯩ. ꯂꯥꯏꯖꯤꯡ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥ. ꯏꯃꯥ, ꯑꯩꯕꯨ ꯑꯃꯝꯕꯁꯤꯗ ꯑꯩꯕꯨ ꯀꯝꯗꯧꯅ. ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥ. ꯊꯕꯥ, ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯊꯕꯥ. ꯊꯕꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯃꯄꯤ ꯐꯠꯄ ꯇꯩꯊꯣꯛꯇꯨꯅ ꯂꯥꯏꯖꯤꯡ, ꯐꯔꯦ, ꯏꯃꯥꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯟꯈ꯭ꯔꯣ ꯊꯣꯡꯗꯨ. ꯅꯆꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯁꯨ ꯏꯃꯥꯒ ꯑꯩꯒꯒꯤ ꯋꯥꯔꯤ ꯉꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯅꯆꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯆꯥꯕꯨ ꯏꯟꯊꯣꯛꯂꯕꯅꯤꯅ ꯐꯩ. ꯉꯁꯤꯗꯒꯤ ꯂꯣꯛꯅꯨꯡꯈꯨꯜ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗꯒꯤ ꯑꯩꯒꯤ ꯈꯣꯡꯒꯣꯜ ꯃꯨꯠꯈ꯭ꯔꯁꯅꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯕꯥꯅ ꯂꯥꯏꯖꯤꯡꯒꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ, ꯉꯥꯏꯈꯣ ꯂꯥꯏꯖꯤꯡ, ꯁꯣꯝꯗ ꯆꯦꯜꯂꯕꯗꯤ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯅꯤ. ꯃꯈꯥ ꯊꯪꯕꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯀꯨꯝꯗꯨꯅ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯤ. ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨ ꯀꯨꯝꯗꯨꯅ ꯂꯥꯟꯊꯣꯛꯈꯤ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯂꯥꯛꯈꯤ꯫ ꯂꯥꯏꯖꯤꯡ, ꯊꯕꯥ, ꯅꯪ ꯈꯨꯟꯒꯤ ꯈꯨꯖꯤꯟ ꯌꯧꯔꯕꯅꯤꯅ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯣ. ꯊꯕꯥ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯣ. ꯑꯩ ꯆꯠꯂꯒꯦ ꯊꯕꯥ. ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯆꯠꯂꯦ ꯆꯠꯃꯤꯟꯅ ꯈꯠꯅ ꯁꯥꯎꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯂꯣꯛꯅꯨꯡꯈꯨꯜ ꯑꯁꯤꯗ꯫ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯈꯨꯗꯛ ꯑꯁꯤꯗ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯊꯣꯛꯄ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯤ ꯏꯔꯥ ꯆꯤꯡꯊ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯊꯕꯥꯅ ꯂꯥꯏꯖꯤꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯂꯔꯤ. ꯏꯇꯥ ꯂꯥꯏꯖꯤꯡ, ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯦ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯔꯁꯤꯒꯦ ꯏꯇꯥ? ꯊꯕꯥ, ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ. ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯩꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯇꯥ ꯀꯥꯏꯅꯕꯅꯦ. ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯏꯇꯥ. ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ ꯏꯇꯥ. ꯅꯪꯁꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯊꯕꯥꯗꯨ. ꯅꯪ ꯂꯩꯍꯧꯔꯣ. ꯑꯩ ꯆꯠꯂꯒꯦ. ꯅꯪ ꯂꯩꯍꯧꯔꯣ ꯏꯇꯥ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯊꯕꯥꯁꯨ ꯂꯥꯏꯖꯤꯡꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯕ ꯄꯥꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ. ꯑꯃꯝꯕ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯃꯊꯟꯇ
ꯀꯔꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯆꯨꯝꯗꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯂꯩꯗ꯭ꯔꯤꯡꯒꯤ ꯁꯛꯇꯝ ꯎꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯕꯥ ꯂꯩꯖꯤꯡꯕꯨ ꯀꯧꯔꯤ꯫ ꯂꯩꯖꯤꯡ! ꯂꯩꯖꯤꯡ! ꯏꯇꯥ ꯂꯩꯖꯤꯡ! ꯅꯪꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯩꯗꯤ ꯀꯅꯥꯒ ꯏꯇꯥ ꯁꯥꯟꯅꯍꯧꯒꯅꯤ ꯏꯇꯥ? ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯣ ꯏꯇꯥ? ꯂꯩꯖꯤꯡ, ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯗ ꯅꯪꯅ ꯃꯐꯝ ꯈꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯉꯝꯗ ꯏꯇꯥꯕꯨ ꯉꯥꯏꯖꯔꯝꯒꯦꯀꯣ ꯂꯩꯖꯤꯡ꯫ ꯇꯁꯦꯡꯅ ꯏꯇꯥ ꯏꯕꯥꯅꯤꯒꯤ ꯄꯨꯛꯆꯦꯜꯅ ꯑꯁꯦꯠꯄ ꯄꯨꯛꯆꯦꯜ ꯌꯥꯎꯗ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯇꯁꯦꯡꯅꯃꯛ ꯂꯩꯅꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯎꯅꯈꯤꯁꯤꯀꯣ ꯂꯩꯖꯤꯡ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯅꯤ ꯂꯩꯖꯤꯡ꯫ ꯅꯣꯡ ꯉꯥꯟꯐꯨ ꯇꯧꯔꯛꯂꯕꯗ ꯌꯧꯔꯛꯂꯦ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯈꯨꯖꯤꯟ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯀꯥꯏꯊꯔꯕ ꯁꯛꯇꯝꯕꯨ ꯄꯨꯔꯛꯂꯤ ꯌꯧꯔꯛꯈꯤ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨꯗ꯫ ꯆꯥꯎꯔꯕ ꯃꯤꯁꯦꯠ ꯈꯨꯜ ꯑꯗꯨ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯒꯨꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯐꯖꯔꯕ ꯅꯨꯄꯤ ꯀꯌꯥꯅ ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯇꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯕꯦꯡꯒꯨꯟ ꯈꯣꯡꯂꯔꯤ꯫ ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥꯕꯨ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤꯔꯥꯛ ꯊꯨꯞꯇꯨꯅ ꯊꯥꯔꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯀꯌꯥꯅ ꯇꯣꯡꯗꯨꯅ ꯆꯠꯂꯔꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯇꯣꯞꯂꯤꯕ ꯑꯃꯅ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯃꯥꯏꯈꯜ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯀꯩꯅ꯭ꯌꯥ ꯑꯃ ꯉꯥꯟꯊꯣꯏꯗꯨꯅ ꯂꯥꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯃꯛꯇꯗ ꯈꯪꯂꯦ ꯂꯥꯏꯖꯤꯡꯅ ꯃꯈꯣꯏꯒꯤꯁꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕ꯫ ꯃꯈꯣꯏꯒꯤ ꯂꯣꯛꯅꯨꯡ ꯈꯨꯜꯒ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯁꯥꯃꯨ ꯇꯣꯡꯕꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯕꯅꯤ ꯌꯦꯡꯗꯨꯅ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯪꯈꯤ꯫ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯡꯇꯛꯅꯔꯕ ꯂꯥꯏꯖꯤꯡ ꯃꯀꯣꯛ ꯃꯁꯝ ꯆꯞ ꯆꯞ ꯌꯨꯡ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯆꯠꯅꯕꯤꯕꯨ ꯈꯪꯗꯕꯅ ꯑꯃꯗꯤ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯂꯥꯏꯖꯤꯡ ꯉꯥꯏꯍꯥꯛ ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯑꯁ, ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯦ ꯑꯣꯟꯊꯣꯛꯅ ꯆꯣꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ꯫ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ꯫ ꯑꯦ, ꯎꯗ꯭ꯔꯅꯦꯍꯦ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯕꯣ? ꯆꯠꯂꯣꯍꯦ ꯑꯥꯗ, ꯃꯀꯣꯛ ꯃꯔꯨꯁꯤꯒ ꯃꯃꯥꯏꯒꯁꯨ ꯈꯨꯝꯅꯤꯅꯦ, ꯀꯌꯥꯝ ꯐꯖꯗꯅ꯫ ꯑꯁꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯖꯤꯟ ꯑꯃꯗ ꯑꯃꯨꯛ ꯌꯩꯁꯤꯟ ꯃꯊꯣꯡ ꯈꯪꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯔꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯉꯥꯏꯈꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯅꯪ ꯀꯩꯗꯧꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯄꯥꯈꯠ ꯊꯨꯀꯠꯂꯕ ꯂꯥꯏꯖꯤꯡ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯅꯦ꯫ ꯑꯩ ꯂꯣꯛꯅꯨꯡ ꯈꯨꯜꯗꯒꯤꯅꯦ, ꯃꯤꯡꯅ ꯂꯩꯖꯤꯡ ꯀꯧꯋꯦ꯫ ꯑꯣ, ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ? ꯂꯩꯖꯤꯡ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯋꯥꯍꯪ ꯍꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯣꯡꯌꯥꯏꯒ ꯇꯣꯏꯅ ꯂꯥꯛꯈꯤꯕ ꯅꯣꯡꯌꯥꯏꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯇꯥ ꯁꯥꯃꯨꯅꯤ꯫ ꯂꯥꯏꯖꯤꯡꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯆꯤꯡꯅꯕ ꯂꯩꯇ ꯍꯥꯏꯔꯛꯏ, ꯇꯥ ꯁꯥꯃꯨ, ꯑꯉꯝꯕ ꯋꯥꯡꯄꯨꯔꯦꯜꯅ ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯐꯖꯔꯕ ꯏꯁꯩ ꯈꯔ ꯇꯥꯁꯤ ꯍꯥꯏ, ꯀꯝꯗꯧꯁꯤꯒꯦ ꯑꯉꯝꯕ? ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯣꯟꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯕ ꯂꯥꯏꯖꯤꯡ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯂꯥꯏꯖꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯝꯂꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯀꯤꯅ ꯀꯤꯅ, ꯏꯃꯥ, ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯊꯕꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯊꯕꯥ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯊꯕꯥ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯕꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯄꯥꯟꯗ ꯁꯣꯔꯣꯔꯣ ꯆꯤꯡꯊꯣꯛꯈꯤ꯫ ꯂꯥꯏꯖꯤꯡ, ꯀꯅꯥꯅꯣ?
ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯦ ꯂꯥꯡꯒꯅꯨ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ ꯑꯩ ꯂꯩꯖꯤꯡꯅꯦ ꯑꯩ ꯑꯉꯝꯕ ꯋꯥꯡꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯕꯨ ꯊꯤꯕ ꯂꯥꯛꯄꯅꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯦ ꯂꯥꯏꯖꯤꯡ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯦ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯁꯤꯌꯣꯝꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯇꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯥꯈꯤꯅꯦ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ ꯍꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯁꯦ ꯋꯥꯡꯄꯨꯔꯦꯜꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏꯒꯤ ꯂꯨꯍꯣꯡꯕꯅꯦ ꯃꯥꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏ ꯂꯥꯏꯖꯤꯡꯁꯨ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯧꯅꯥ ꯂꯩꯅ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯑꯩ ꯃꯥꯒ ꯍꯥꯏꯅꯖꯒꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯇꯥ ꯁꯥꯃꯨꯗꯤ ꯊꯃꯣꯏ ꯀꯥꯏꯔꯔꯦ ꯑꯉꯝꯕ ꯋꯥꯡꯄꯨꯔꯦꯜꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯀꯧꯔꯛꯎ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯁꯤ ꯃꯆꯥꯇꯣꯟꯗ ꯃꯆꯥꯇꯣꯟ ꯅꯣꯡꯌꯥꯏ ꯐꯖꯔꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯏꯪꯅ ꯂꯦꯝꯅ ꯐꯖꯔꯕ ꯀꯣꯛꯌꯦꯠ ꯑꯃ ꯌꯦꯠꯇꯨꯅ ꯆꯪꯂꯛꯈꯤ ꯅꯣꯡꯌꯥꯏꯒꯤ ꯁꯛꯇꯝꯕꯨ ꯎꯕꯗ ꯂꯥꯏꯖꯤꯡ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ ꯇꯥ ꯅꯣꯡꯌꯥꯏ ꯀꯅꯥ ꯋꯥꯍꯩ ꯑꯁꯤꯗ ꯂꯥꯏꯖꯤꯡ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯈꯤ ꯇꯥ ꯅꯣꯡꯌꯥꯏ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯂꯥꯏꯖꯤꯡꯅꯦ ꯇꯥ ꯅꯣꯡꯌꯥꯏ ꯑꯩ ꯂꯥꯏꯖꯤꯡꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯖꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩ ꯂꯣꯏꯅ ꯇꯤꯟꯅꯔꯛꯈꯤꯗꯦ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯅꯁꯛ ꯈꯪꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯅꯣꯡꯌꯥꯏ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯥꯏꯖꯤꯡ ꯄꯦꯟꯅ ꯃꯈꯣꯡ ꯊꯤꯟꯅ ꯀꯞꯂꯤ ꯇꯥ ꯅꯣꯡꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯂꯥꯏꯖꯤꯡꯅꯦ ꯇꯣꯛꯅꯨꯡ ꯈꯨꯜꯒꯤ ꯂꯥꯏꯖꯤꯡꯅꯦ ꯑꯩ ꯂꯥꯏꯖꯤꯡꯅꯦ ꯇꯥ ꯅꯣꯡꯌꯥꯏ ꯂꯥꯏꯖꯤꯡꯅ ꯇꯧꯔꯤꯕ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯃꯔꯨ ꯂꯨꯞꯇꯨꯅ ꯂꯩ ꯇꯥ ꯁꯥꯃꯨꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯃꯤꯟꯅꯔꯁꯤ